ꯃꯅꯤꯅ ꯃꯅꯤ ꯑꯉꯥꯟꯕꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯄꯨꯝꯅꯧ ꯅꯧꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯏꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯄꯥꯝꯃꯨꯕ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯅꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯄꯪꯀꯞꯇ ꯀꯞꯂꯤ ꯔꯣꯕꯔꯠ ꯂꯩꯃ ꯑꯅꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯁꯨ ꯏꯆꯥ ꯆꯥꯈꯤꯗꯦ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄꯤ ꯃꯌꯥꯝ ꯆꯪꯂꯒ ꯊꯦꯝꯂꯒ ꯅꯝꯗꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯀꯦꯕꯤꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯃꯣꯅꯥ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯃꯄꯥꯕꯨ ꯀꯧꯔꯒ ꯑꯩꯈꯣꯏ ꯏꯄꯥ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯩ ꯏꯄꯥ ꯎꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯆꯥ ꯏꯕꯨ ꯎꯅꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯃꯈꯛ ꯌꯥꯎꯖꯕꯤ ꯃꯆꯥ ꯏꯕꯨ ꯏꯟꯊꯣꯛꯂꯒ ꯑꯩꯈꯣꯏ ꯏꯄꯥꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯇꯧꯗꯨꯗ ꯂꯩꯃ ꯆꯪꯁꯤꯜꯂꯒ ꯃꯣꯅꯥꯕꯨ ꯊꯦꯝꯖꯤꯜꯂꯤ ꯀꯞꯀꯅꯨꯅꯦ ꯅꯪꯕꯣ ꯅꯄꯥꯒꯤ ꯋꯥꯕꯨ ꯀꯔꯤꯅꯣ ꯁꯥꯎꯒꯜꯂꯤ ꯁꯥꯎꯔꯒ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯕ ꯋꯥꯔꯧꯕ ꯍꯧꯅꯗꯦ ꯅꯄꯤ ꯇꯥꯍꯟꯒꯅꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯦ ꯀꯞꯄ ꯍꯧꯅꯗꯕꯅꯤ ꯏꯁꯨꯊꯣꯏꯕꯤ ꯁꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯇꯣꯟꯁꯨ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯅꯥꯝꯇ ꯎꯗꯦ ꯑꯩ ꯊꯟꯗ ꯁꯨꯃꯥꯏꯅ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯕ ꯀꯞꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯥꯀꯟꯗꯒꯤ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯃꯣꯅꯥ ꯊꯥ ꯌꯦꯡꯂꯛꯏ ꯇꯣꯟꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯩꯅꯥ ꯃꯄꯥꯡ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯦꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯞꯀꯦ ꯇꯧꯔꯛꯄꯗ ꯇꯣꯟ ꯆꯪꯁꯤꯜꯂꯒ ꯃꯣꯅꯥꯕꯨ ꯀꯣꯜꯂꯤ ꯇꯣꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯂꯩꯃꯗꯣ ꯅꯥꯀꯜ ꯑꯃꯗ ꯍꯟꯗꯣꯛꯈ꯭ꯔꯦ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯃꯣꯅꯥꯅ ꯀꯞꯂꯤꯕꯗꯣ ꯚꯤꯗꯤꯑꯣ ꯅꯣꯛꯂꯒ ꯅꯝꯂꯒ ꯅꯣꯛꯂꯝꯕ ꯔꯣꯕꯔꯠꯇꯣ ꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔ ꯃꯤꯄꯥꯏꯕꯅ ꯇꯞꯇꯥꯏ ꯀꯦꯔꯒ ꯀꯩꯒꯤꯅꯣ ꯀꯞꯄꯝꯃꯤꯁꯤꯕꯣ ꯁꯦ ꯀꯞꯀꯅꯣꯕ ꯏꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯅꯪꯅ ꯀꯞꯄꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯒ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯇꯣꯛꯑꯣ ꯀꯞꯄꯅꯨꯁꯦ ꯑꯃꯨꯛ ꯕꯣꯔ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯤꯅ ꯀꯦꯊꯔꯒ ꯂꯥꯛꯑꯒ ꯅꯪꯅ ꯅꯃꯥꯏꯌꯣ ꯅꯃꯤꯠꯑꯣ ꯏꯋꯥ ꯋꯥꯈꯩ ꯐꯥꯎꯟꯗꯦꯁꯟ ꯃꯆꯨꯝ ꯑꯣꯔꯣ ꯇꯥꯔꯒ ꯊꯣꯛꯀꯦ ꯍꯥꯏꯔꯕ ꯁꯦ ꯀꯞꯀꯅꯣ ꯁꯦ ꯁꯤꯗꯩꯗꯤ ꯀꯞꯄ ꯌꯥꯔꯣꯏꯀꯣ ꯃꯣꯅꯥꯕꯨ ꯀꯣꯟꯅ ꯀꯣꯟꯅ ꯇꯣꯟ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯔꯣꯕꯔꯠꯇ ꯌꯦꯡꯂꯛꯏ ꯌꯦꯡꯒꯩ ꯈꯟꯅ ꯌꯦꯡꯂꯨꯕ ꯅꯠꯇꯦ ꯃꯤꯠꯌꯦꯡꯗꯣ ꯁꯣꯏꯗꯅ ꯇꯥꯈꯤꯕꯅꯤ ꯐꯣꯇꯣ ꯀꯥꯞꯂꯝꯕ ꯅꯨꯄꯥꯗꯣ ꯇꯣꯟꯅ ꯌꯦꯡꯂꯛꯄꯗ ꯐꯠ ꯑꯃꯨꯛ ꯊꯥꯡꯗꯈ꯭ꯔꯦ ꯇꯣꯟ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯇꯨꯅꯁꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯃꯣꯅꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯝꯂꯒ ꯃꯄꯨꯛꯅꯤꯡꯗꯣ ꯐꯥꯊꯕꯤꯔꯒ ꯂꯩꯔꯦ ꯃꯥꯏꯀꯩ ꯑꯗꯨ ꯑꯁꯣꯝꯗꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯏ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯦꯝ ꯁꯥꯏ ꯃꯆꯥ ꯄꯤꯕꯥꯅ ꯅꯨꯃꯤꯠꯀꯨꯝ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯊꯥꯖꯒꯨꯝ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯡꯗꯨꯅ ꯂꯦꯟꯖꯕ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯅꯤꯗꯣ ꯃꯆꯥꯅ ꯑꯗꯨꯝꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯖꯇ꯭ꯔꯥ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯣ ꯂꯣꯟꯅ ꯂꯣꯟꯅ ꯇꯩꯊꯣꯛꯏ ꯃꯄꯥꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯅꯝꯕ ꯃꯇꯝꯗꯣ ꯂꯤꯌꯣ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯅꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯄꯥꯁꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯌꯥꯏ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯨꯄꯥꯁꯨ ꯀꯞꯄ ꯌꯥꯏ ꯅꯨꯄꯥꯗꯤ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯄꯥ ꯃꯃꯥ ꯃꯕꯨꯡ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯊꯣꯡꯖꯤꯟ ꯃꯔꯣꯝꯗ ꯌꯦꯡꯂꯝꯕ ꯂꯥꯏꯁꯦ ꯀꯞꯅꯤꯡꯂꯛꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯍꯩ ꯃꯄꯨꯛꯅꯤꯡ ꯏꯅꯨꯡꯇ ꯅꯨꯡꯁꯤꯅꯩ ꯃꯆꯜꯅ ꯄꯔꯗꯥꯔ ꯃꯔꯨꯝꯗ ꯂꯨꯝꯂꯒ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯂꯤꯗꯣ ꯎꯕꯗ ꯂꯤꯌꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯅ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ ꯁꯅꯥꯏꯕꯦꯝꯃ ꯆꯤꯟꯗꯨꯝꯕꯤ ꯂꯦꯞꯇꯨꯅ ꯂꯩꯒꯅꯣ ꯑꯊꯤꯕ ꯅꯁꯛꯇꯣ ꯉꯥꯏꯍꯥꯛꯇ ꯋꯥꯏꯖꯒꯦ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯑꯊꯤꯕ ꯃꯁꯛ ꯍꯥꯏꯕꯗꯨꯗ ꯂꯥꯏꯁꯨ ꯁꯥꯎꯔꯪ ꯁꯥꯎꯔꯪ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯤ ꯀꯞꯅꯤꯡꯕ ꯈꯥꯡꯂꯤꯕ ꯑꯣꯏꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯊꯥ ꯆꯪꯂꯛꯄꯒꯤ ꯒꯤꯠ ꯐꯝꯊꯔꯛꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯈꯤꯕꯗꯨꯗ ꯂꯤꯌꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯨꯠꯅ ꯂꯥꯝꯂꯒ ꯃꯆꯟꯒꯤ ꯂꯩꯕꯥꯡꯗ ꯀꯣꯟꯁꯤꯟꯕꯤ ꯍꯧꯖꯤꯛꯇ ꯂꯥꯏꯖ ꯊꯤꯡꯒꯠꯂꯝꯕ ꯃꯄꯤꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯂꯤ ꯐꯣꯇꯣ ꯅꯝꯂꯤ ꯀꯥꯎꯕ ꯃꯈꯩ ꯃꯕꯨꯡ ꯅꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯦꯄꯤ ꯃꯦꯔꯤ ꯂꯥꯏꯐ ꯇꯥꯃꯣ ꯂꯤꯌꯣ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯟꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯞꯂꯝꯅ ꯈꯨꯝꯃꯤ ꯅꯪ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯆꯥ ꯄꯨꯔꯛꯑꯝꯗꯥꯏꯁꯤꯐꯥꯎ ꯑꯁꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯑꯩꯈꯣꯏ ꯁꯅꯥ ꯑꯐꯥꯎꯕꯤ ꯆꯠꯈꯤꯕꯗꯤ ꯇꯥꯃꯣꯁꯦ ꯌꯥꯝ ꯀꯞꯂꯅꯤꯕꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯅꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯤ ꯇꯥꯔꯝꯕ ꯕꯣꯏ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯃꯨꯛꯅ ꯂꯨꯍꯣꯡꯕꯩ ꯋꯥ ꯑꯃꯨꯛꯅ ꯌꯨꯝ ꯄꯥꯜꯂꯂꯣꯏ ꯏꯕꯥꯏꯒ ꯃꯔꯤꯟ ꯇꯤꯡꯅꯤ ꯑꯔꯦꯝꯕꯗ ꯇꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗꯒꯤ ꯃꯩꯔꯥꯕ ꯆꯪꯂꯛꯄꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯕꯣꯏ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯆꯠꯊꯩ ꯍꯦꯔꯣ ꯉꯥꯏꯍꯥꯛꯇ ꯁꯥꯒꯦ ꯇꯧꯕꯁꯦ ꯅꯪ ꯉꯛꯂꯛꯑꯧꯗꯦꯕ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏꯅꯦ ꯃꯍꯪꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯁꯩ ꯍꯧꯔꯦ ꯕꯣꯔꯁꯨ ꯌꯧꯔꯛꯇꯨꯅ ꯂꯦꯞꯂꯔꯤ ꯕꯣꯔ ꯂꯥꯛꯄꯒꯤ ꯈꯣꯡꯂꯛꯄ ꯙꯣꯜꯒꯤ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯃꯔꯤ ꯅꯤꯜꯂꯤ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧꯅꯤ ꯕꯣꯔ ꯌꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ
ꯀꯩꯅꯥꯕꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ꯫ ꯃꯔꯣꯜ ꯊꯨꯞꯂꯒ ꯊꯝꯂꯤꯕ ꯆꯠꯅꯕꯤꯒꯤ ꯄꯣꯔꯝꯁꯤꯡ ꯑꯃꯃꯝꯇ ꯀꯥꯏꯔꯒ ꯍꯥꯡꯂꯤ꯫ ꯆꯞ ꯆꯥꯕ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯍꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯦ꯫ ꯁꯪꯒꯗꯤ ꯍꯦꯂꯥ ꯅꯠꯇꯕꯅ ꯂꯨꯍꯣꯡꯕꯗꯣ ꯃꯦꯂꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯥ ꯍꯦꯟꯅ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯈꯤꯗ꯭ꯔꯕꯁꯨ ꯃꯇꯝꯁꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯃꯛꯅꯤ ꯍꯣꯡꯂꯤꯕ꯫ ꯏꯔꯥꯡ ꯂꯥꯡꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯊꯜꯂꯕ ꯃꯤꯀꯨꯞꯁꯤꯗ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯈꯣꯡꯒꯨꯜ ꯇꯥꯔꯣꯏ ꯈꯜꯂꯒ ꯁꯥꯎꯔꯤꯕ ꯃꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯈ꯭ꯔꯕꯁꯨ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯅ ꯃꯤꯠꯂꯨꯄꯤꯔꯥ ꯆꯦꯅ ꯁꯣꯟꯖꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯏꯅꯕꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯁꯣꯐꯥꯗꯨꯗ ꯃꯊꯟꯇ ꯐꯝꯂꯒ, "ꯃꯤꯔꯥ, ꯉꯁꯤꯁꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯪ ꯂꯧꯗꯅꯤ ꯅꯆꯥꯁꯦ ꯂꯝ ꯍꯦꯜꯂꯤꯅꯦ꯫ ꯏꯃꯨꯡꯅ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯅ ꯅꯥꯈꯣꯡꯅ ꯊꯣꯡꯅ ꯆꯦꯜꯂꯛꯈꯤꯕꯒꯨꯝ ꯃꯥꯁꯨ ꯃꯄꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯦ ꯏꯆꯥꯗꯣ꯫ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯏꯟꯊꯣꯛꯂꯁꯨ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯊꯋꯥꯏꯃꯛꯅ ꯃꯥꯟꯅꯖꯕꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯏꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤꯅꯦ, ꯏꯆꯥꯗꯣ ꯌꯨꯝꯁꯤꯗꯒꯤ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯍꯔꯥꯎꯅ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯁꯥꯎꯍꯟꯕ ꯃꯄꯥ ꯑꯩꯅꯗꯤ ꯏꯆꯥꯗꯣ ꯅꯨꯡꯁꯤꯔꯕꯁꯨ ꯃꯕꯣꯛꯅꯤꯡ ꯇꯥꯁꯤꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯤꯔꯥ, ꯅꯁꯥꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯩ ꯄꯤꯌꯨꯀꯣ꯫ ꯃꯃꯥ ꯍꯥꯏꯕ ꯅꯈꯣꯏꯁꯦ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯇ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏꯗꯣ꯫ ꯏꯆꯥꯕꯨ ꯏꯟꯊꯣꯛꯏ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯃꯃꯥ." ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯃꯄꯤꯗꯣ ꯇꯞ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯤꯕ ꯃꯣꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯗꯣ ꯇꯞꯅ ꯅꯥꯜꯂꯒ ꯅꯨꯡꯁꯤꯅ ꯃꯈꯥ ꯇꯥꯏ꯫ "ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯏꯆꯥꯊꯣꯏ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯗꯅ ꯃꯔꯝ ꯃꯣꯛꯄ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ." ꯃꯥꯝꯇꯣꯞ ꯃꯌꯥꯏꯗ ꯉꯥꯟꯊꯣꯏꯔꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯅ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯅꯩ꯫ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯩ ꯀꯣꯏꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯀꯞꯇꯨꯅ ꯊꯣꯔꯛꯄ ꯅꯨꯄꯤꯁꯨ ꯀꯣꯏꯌꯦꯠ ꯌꯦꯠꯇꯨꯅ ꯐꯝꯂꯤꯕ ꯃꯥꯕꯨ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯈ꯭ꯔꯦ꯫ ꯁꯨꯛꯊꯔꯒ ꯂꯥꯛꯄ ꯅꯨꯄꯥꯗꯨꯁꯨ ꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯥꯕꯨ ꯎꯕꯗ ꯑꯋꯥꯕ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯡꯈꯤꯕꯒꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯥꯛꯂꯅꯤ ꯄꯥꯎ ꯄꯤꯔꯛꯄꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯗꯣ ꯃꯍꯩ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯃꯄꯥ ꯃꯃꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯃꯥꯅ ꯑꯣꯏꯍꯧꯔꯦ꯫ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯨꯄꯤꯗꯣ ꯁꯥꯒꯩꯒꯤ ꯃꯅꯦ ꯃꯟꯗꯣꯟ ꯈꯔ ꯂꯩꯍꯧꯕꯗꯨꯁꯨ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯂꯕꯁꯨ ꯂꯥꯏꯖꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯀꯦꯗꯨꯅ ꯃꯃꯥꯟꯅꯕꯤ ꯁꯥꯔꯨꯒꯦ ꯈꯟꯕꯗꯣ ꯑꯌꯨꯛꯇꯒꯤ ꯃꯃꯩ ꯇꯥꯈꯠꯇꯨꯅ ꯆꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯥꯝ ꯍꯨꯠꯇꯨꯅ ꯆꯠꯅꯈ꯭ꯔꯒ ꯃꯊꯟꯇ ꯇꯔꯛ ꯂꯩꯍꯧꯕꯒꯤ ꯏꯁꯧ ꯀꯥꯕꯛ ꯂꯥꯡꯂꯤ꯫ ꯂꯥꯏ ꯇꯤꯟ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄꯗ ꯃꯅꯦꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯁꯅꯥ, ꯅꯕꯨꯡꯒꯤ ꯀꯥꯗꯣ ꯆꯦꯛ ꯑꯝꯇ ꯇꯧꯔꯨꯆꯣ꯫ ꯕꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏꯅꯦ꯫ ꯌꯧꯔꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯉꯁꯥꯏ ꯑꯕꯦꯝ ꯍꯣꯏꯅ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠꯇ ꯌꯦꯡꯉꯨꯆꯣ." "ꯍꯣꯏꯅꯦꯅꯦ." ꯍꯣꯏ ꯍꯥꯏꯔꯒ ꯃꯊꯛꯇ ꯑꯃꯨꯛ ꯄ꯭ꯔꯕ ꯀꯥꯔꯛꯏ ꯂꯥꯏꯖꯗꯣ꯫ ꯊꯣꯡ ꯂꯣꯜꯂꯤꯕ ꯀꯥꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯩꯗꯨ ꯐꯠ ꯊꯥꯟꯒꯠꯂꯤ꯫ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠꯇ ꯉꯥꯁꯤꯜꯂꯒ ꯀꯥꯗ ꯆꯪꯉꯛꯂꯒ ꯀꯩ ꯆꯥꯏꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯐꯃꯨꯡ ꯑꯄꯥꯛꯄꯒꯤ ꯃꯣꯟꯁꯤꯡꯗꯨꯅ ꯆꯥꯏꯔꯝꯕ ꯎꯕꯗ ꯂꯥꯏꯁꯦ ꯆꯪꯁꯤꯜꯂꯒ ꯁꯦꯝꯖꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯅ ꯆꯪꯂꯛꯄ ꯅꯨꯄꯥꯗꯨꯒ ꯑꯣꯛꯅꯔꯤ꯫ ꯃꯥꯁꯨ ꯈꯟꯗꯅ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯂꯒ ꯆꯪꯉꯛꯄꯅꯤ, ꯄꯨꯔꯛꯂꯤꯕ ꯄꯣꯠꯇꯣ ꯊꯝꯂꯝꯒꯦ ꯈꯟꯅ꯫ ꯂꯥꯏꯖꯅ ꯃꯣꯟ ꯁꯦꯝꯂꯝꯕꯗꯒꯤ ꯌꯦꯡꯊꯣꯔꯛꯄꯒ ꯆꯞ ꯆꯥꯅ ꯌꯦꯡꯃꯤꯠ ꯆꯥꯅꯩ꯫ ꯉꯁꯥꯏ ꯍꯣꯕꯦ ꯅꯤꯡꯊꯤꯖꯅ ꯎꯍꯧꯗ꯭ꯔꯦ꯫ ꯃꯤꯠꯅ ꯀꯣꯏꯅꯗꯤ ꯊꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯍꯥ ꯃꯟꯈꯤꯕꯅ ꯎꯒꯦ ꯐꯪꯗꯕꯅꯤ꯫ ꯇꯥꯡꯅ ꯎꯖꯕꯅ ꯃꯒꯨꯟ ꯍꯦꯜꯂꯤ꯫ ꯍꯟꯖꯤꯟ ꯎꯔꯕꯁꯨ ꯃꯒꯨꯟ ꯂꯩꯕꯅꯤ ꯃꯐꯝꯗꯗꯤ꯫ ꯈꯣꯏꯔꯞ ꯇꯧꯕ ꯑꯃꯨꯕ ꯁꯪꯂꯥꯝꯗꯣ ꯅꯦꯝꯅ ꯀꯣꯝꯂꯤ ꯄꯨꯜꯂꯒ ꯑꯣꯏꯔꯣꯝꯗ ꯊꯥꯗꯩ꯫ ꯂꯤꯠꯂꯤꯕ ꯐ꯭ꯂꯣꯔꯦꯟ ꯄ꯭ꯔꯤꯟꯇ ꯅꯤꯠ ꯑꯣꯏꯕ ꯔꯦꯗ ꯀꯂꯔꯒꯤ ꯇꯣꯞꯁ, ꯃꯄꯥꯟ ꯑꯃꯨꯕꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯠꯇꯨꯅ ꯁꯦꯠꯂꯤꯕ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ, ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯐꯤꯕꯝꯁꯤꯗ ꯑꯉꯥꯡꯕ ꯐꯤ ꯃꯇꯦꯛ ꯑꯃꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯀꯨꯞꯁꯤꯜꯂꯝꯃꯕꯗꯤ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯃꯈꯣꯏꯒꯤꯁꯨ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯤꯌꯣ ꯃꯅꯥꯅ ꯐꯝꯂꯝꯕ ꯂꯨꯍꯣꯡ ꯐꯥꯟꯗꯨꯅ ꯐꯝꯈꯤꯒꯗꯕꯒꯤ ꯐꯤꯕꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯏꯅꯐꯤꯗꯤ ꯏꯜꯂꯝꯗ꯭ꯔꯦ꯫ ꯅꯍꯥꯟ ꯇꯣꯟ ꯊꯤꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯔꯥꯡ ꯎꯅꯗꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯏꯀꯥꯏꯕꯒꯨꯝꯁꯨ ꯇꯧꯏ ꯅꯨꯄꯤꯗꯣ꯫ ꯃꯩꯔꯥꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯧꯔꯝꯕ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯇꯨꯡꯗ ꯂꯩꯔꯤꯕ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠꯇ ꯉꯥꯁꯤꯜꯂꯝꯂꯒ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯂꯦ꯫
Makutta pairakpa angauba fi mayomdo phamjaududa tapna thami. Amana kainagi famung, amana phamjaudugi kankhaldo kanna semi. Matangsida kanaguma ama changakladi borokenya oiraboi ninggadaba phibamni. Nupi masu loiradun leithorakle, nupadu loiraga chumna lepi. Anido khong thanglaga chatnade chap leplaga leine. Mairaba chatnaba sem sade karibu khanbano adumak leplaga leikre. Magi matauda wadi nganglaklaroi khangmana laisina tapna hairakle. Tamodi makhol tadina. Rex ibani hana lakpani, moisulambida leiramani. O khakta. Maduna loirabar pakhumdo ama mu hangaroidra. Karingmo amadi hayanningi. Makhoi ani telaiba matamsida yambung haiduna chongsin wa nganghanningi. Adubu nutpidudi chatkibana dum hotnarakle. Matauda mairaba taada nangoroi matagum. Sana, laisi ting na leitholaga khumi. Kaya hagi ambo. Amu bebar nafsilakle mairaba ingawri ngasidi nong matamana kobasi urau thorau khumlakpa natraga karan taraga khumlakpa ngaktani. Adubu ngasidi irimlemna khumlakpasida wahaga ngakpham khangandre. Adubu tapli hairi. Managi kangkalsi yam phajai machusi nangna khalira. Khanpham khangdaduna hanbam khangdaduna hanglakpa wahangni. Magumba nupa amanabu kangkhalda compliment piba hongnabra khanglabasu laisa nolakti icham lairi. Design di monana khanbani machuna ina yamu su pamna di lebige baby pink machu simak pambra taning diko kari machuno thun thukpa phajai haibadu da haibani nupa su pink pambe aina aidi pamde sum phajai haibani phajabu khuding nangna loina khalamgadaba manbagi kaigino dude laisana ta hanglukpani ani singa sidi yamna chikna wari sari nupa sibudi mahusana chikta chikpani adubu nupi sini ngakliba wahangdagi pakhumdi machilna thokna piba ngamdre wakhalani pikre asalna phajabagi horak phongoibi nangi nakhuna thinba posakse phajamam thoi khaliba adubu wado thaidoklaga hairi room setting siam phajai hayeng akhoi gi su tawse waidu haikibaga mairaba machin chapnepi hanjin leinan thuri nupase anauba ka sida lowong manumiki kumai yauraga lepasidi makhal jajat khalalle nupi do wangangde noksu noklakte adubu pakhumdi pi tamuna sembane achamba kalar pame haidana achamba ngak tawrini paisa yam changbani da pame paisa gibo wa bawnabro thamam chandadana beng ma hanglage khale wahiduda laisa oningi haibago mamai du lekthoklaga mamit kado mathak ton khali poni matang du nupa do mamai nakal na ma hangliba thongna odom do olaga makharomda haifeteng yengthei liwai yausilakpra yenglibani madugi mami udrabada laisagi nakta khongka amamni tapna changsilai tawriba phibam do ubada laisari thakthakale gyan tarakpada nahangi thodok do wakhalda phatpaisilai matawdada machinu sat khumjili nupidugi maongdo ubada khonjel thokpagai nokningle adubu khongthangdu chaplepki laisa tingak yingna mairaba seliba khongdru maku machugi pomyatugi pocketagi pasak ama lokthorakle mana sarai taraga hapniba lehau mapulama laisa lehaududa yingli tasingna phajai lehau leire nangse chabada haugadagum tathotleina yingliba mit asina phau pumpen he pelali mana domi yinglinge mairaba laisa gi mit mangda tamnen siladuna hairi ngasise kay leibano khangni nupana nupida layam pine aduna nupina su nupada aiso nangi mapurakpani akhoi lekol machadu da satpa boke yam pambaduda pikla supina semakpani ase laushilo mon makhada thamo madam yam mushibani haidorakliba waduda laisa leihau mapulduda yingi layau mana sarai taribado rose amana chawba hengani manungda krikri insanaduna yauriba lehau singdo amuk yenglubada laisa nokningmada loikre adubu nokte pambagi mooksu utte pamdabagi mooksu tawde makut tingthoklaga tapna lausile nahan makhaidi hanuba malibu haibo seran turan amadi hekta nganglakpani adubu ngasidi kaishu hairaktabaduda mairaba lurakna yenglai kedore tumi leirane pame hairo pamde hairo laisa muksu khumlakte mina wa nganglaga inthi nungaina khumlaktabasi khoidau chakpra haiba wahang ama mairabada mathanda hangsaba horakle haina nupido hoi mai haida leihau mapundo pun bukhatlaga
ꯑꯃꯃꯝ ꯇꯣꯏꯅ ꯃꯈꯨꯠꯅ ꯊꯦꯡꯂꯒ ꯃꯁꯤꯡ ꯊꯤꯗꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈꯤꯌꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯪ ꯅꯣꯟꯊꯔꯒ ꯌꯦꯡꯂꯨꯕꯗ ꯃꯤꯠꯌꯦꯡꯗ ꯃꯩꯔꯥꯕꯒꯤ ꯐꯩꯖꯣꯝ ꯃꯄꯥꯟꯗꯨꯗ ꯀꯣꯟꯈꯠꯂꯤꯕꯗꯣ ꯎꯕꯗ ꯂꯥꯏꯖ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯗ ꯇꯥ ꯅꯣꯟꯊꯔꯛꯂꯒ ꯀꯣꯟꯊꯔꯤꯕ ꯐꯩꯖꯣꯝ ꯃꯄꯥꯟꯗꯣ ꯇꯞꯅ ꯇꯞꯅ ꯁꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯦ ꯑꯁꯨꯛ ꯄꯥꯝꯃꯨꯍꯟꯕ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯈꯟꯅ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯌꯦꯡꯅ ꯂꯥꯏꯖꯗꯣ ꯐꯨꯍꯧꯒꯠꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯔꯛꯏ꯫ ꯋꯥꯡꯕꯅ ꯁꯣꯔꯥꯔꯦꯟ ꯊꯦꯡꯒꯗꯧꯔꯤ, ꯍꯧꯖꯤꯛꯐꯥꯎ ꯐꯩꯖꯣꯝ ꯁꯦꯠꯄ ꯍꯩꯇꯦ꯫ ꯃꯩꯔꯥꯕ ꯈꯨꯝꯗꯦ, ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯉꯤ ꯄꯥꯝꯃꯨꯖꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ꯫ ꯑꯗꯨꯝꯅ ꯅꯛꯁꯤꯟꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯤꯌꯣꯅ ꯊꯣꯡ ꯈꯪꯉꯪ ꯍꯥꯡꯗꯣꯔꯛꯄꯗꯣ ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯛꯁꯤꯟꯅꯔꯝꯕ ꯃꯁꯥꯗꯣ ꯐꯠ ꯍꯟꯗꯣꯛꯅꯔꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯉꯁꯤꯗꯤ ꯂꯤꯌꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯃꯍꯦꯛꯇꯗ ꯀꯧꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯦꯞꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯐꯤꯕꯝꯗꯨꯗꯤ ꯂꯥꯏꯁꯤ ꯏꯊꯛ ꯇꯛꯈꯠꯈꯤꯕꯅ ꯏꯆꯝ ꯆꯝꯊꯣꯛꯄ ꯃꯇꯧ ꯎꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯕꯨꯡꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯇꯥ ꯍꯥꯏꯔꯝꯃꯤ꯫ ꯐꯤꯌꯣꯡꯉꯣ ꯇꯥꯃꯣ, ꯑꯩ ꯅꯣꯏ ꯅꯃꯥꯟꯅꯕꯒꯤ ꯆꯥꯅꯕꯗꯣ ꯁꯤꯟꯕ ꯌꯥꯔꯦ ꯍꯥꯏꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯇꯥ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ, ꯂꯩꯔꯒꯅ ꯀꯝꯗꯧꯕ, ꯑꯗꯨꯝꯅ ꯈꯟꯖꯥꯟꯅꯅ ꯂꯩꯔꯤꯉꯩ ꯂꯤꯌꯣꯅ ꯏꯅꯐꯤ ꯂꯧꯊꯣꯛꯂꯒ ꯇꯔꯥꯏ ꯍꯥꯏꯔꯛꯏ꯫ ꯈ꯭ꯋꯥꯡ ꯐꯖꯅ ꯅꯥꯍꯤ ꯏꯇꯥꯎ꯫ ꯔꯣꯕꯔꯠ ꯍꯣꯏꯒꯤ ꯇꯨꯜꯁꯤ ꯃꯅꯥꯗꯨꯕꯨ ꯀꯔꯤ ꯇꯨꯜꯁꯤ ꯇꯥꯏꯞꯅꯣ? ꯃꯅꯥꯕꯨ ꯑꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯋꯥꯅꯤ꯫ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯥꯀꯟꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ꯫ ꯊꯤꯔ ꯀꯥꯎꯔ ꯊꯤꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗꯅ ꯇꯨꯜꯁꯤ ꯃꯅꯥꯗꯣ꯫ ꯉꯥꯡꯅ ꯂꯤꯌꯣ ꯐꯤ ꯊꯨꯞꯆꯤꯟꯕ ꯍꯧꯔꯛꯄꯗ ꯃꯩꯔꯥꯕ ꯈꯨꯝꯐꯝ ꯈꯪꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯅ ꯊꯨꯞꯅꯗꯥꯏ ꯑꯗꯨꯗꯤ? ꯂꯤꯌꯣ ꯅꯣꯛꯂꯒ ꯏꯇꯨ ꯋꯥꯍꯟ ꯌꯥꯄꯣꯠꯇꯦꯗ, ꯃꯥꯁꯨ ꯋꯥꯅ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯋꯥꯍꯩꯗꯨ ꯃꯩꯔꯥꯕ ꯂꯛꯅꯅꯤꯡꯕ ꯆꯪꯗ꯭ꯔꯦ꯫ ꯐꯔꯦꯅꯦ, ꯑꯩ ꯀꯩꯅꯣ ꯌꯦꯡꯉꯝꯃꯒꯦ, ꯅꯪ ꯂꯣꯏꯔ ꯊꯣꯛꯂꯛꯑꯣꯀꯣ꯫ ꯂꯤꯌꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯊꯣꯛꯂꯒꯦ ꯈꯟꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯂꯤꯌꯣꯅ ꯀꯣꯛꯌꯦꯠꯇꯨ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯄꯤ, ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯂꯤꯌꯣꯗꯨ ꯀꯣꯛꯌꯦꯠꯇꯨ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ ꯊꯝꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯕꯕꯥ ꯊꯝꯈ꯭ꯔꯒ ꯁꯪꯁꯥꯔꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯄꯣꯠꯁꯛ ꯑꯃꯒ ꯂꯩ꯫ ꯀꯩꯅꯣ ꯍꯥꯏꯌꯨꯔꯣ? ꯃꯩꯔꯥꯕ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯗꯛꯂꯒ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯂꯤꯌꯣ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛꯅ ꯃꯣꯅꯥ, ꯑꯩꯒꯤ ꯅꯨꯄꯤ ꯃꯣꯅꯥ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯄꯣꯠꯁꯛꯅ꯫ ꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯆꯞ ꯂꯦꯞꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯔꯒ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯄꯤꯔꯥꯡ, ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯕ ꯄꯤꯔꯥꯡꯗꯣ ꯑꯩꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯁꯥꯔꯁꯤꯗ ꯄꯥꯝꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯅꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯤꯔꯥꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯎꯍꯜꯂꯛꯂꯕ ꯑꯩ ꯃꯤꯗꯣ ꯍꯥꯠꯄ ꯐꯥꯎ ꯉꯝꯅꯤ꯫ ꯑꯩ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯥꯏꯅꯤꯡꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯌꯣ꯫ ꯂꯨꯁꯤꯜꯂꯞ ꯇꯧꯕ ꯃꯩꯔꯥꯕꯒꯤ ꯋꯥꯍꯩꯗ ꯂꯤꯌꯣꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯁꯤꯅꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯕꯣꯏꯗ ꯍꯥꯏꯗꯣꯏꯁꯦ꯫ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯤ꯫ ꯀꯅꯥ ꯈꯪꯅꯤ, ꯕꯣꯏꯗꯤ ꯃꯃꯤꯠ ꯉꯥꯎꯕꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯛꯂꯗꯤ ꯑꯩꯈꯣꯏ ꯁꯅꯥ ꯀꯞꯄꯣꯏꯗ꯭ꯔꯣ? ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯩꯗ ꯅꯠꯇꯦ, ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯌꯦꯡ ꯁꯅꯥꯅ ꯂꯨꯍꯣꯡꯉꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯤꯅ ꯇꯧꯔꯗꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯪꯁꯨ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ? ꯁꯥꯎꯗꯕ ꯉꯝꯒꯗ꯭ꯔꯕ? ꯃꯩꯔꯥꯕ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯄꯥꯈꯠꯄꯒꯤ ꯃꯤꯍꯨꯜ ꯃꯆꯥ ꯀꯥꯕꯛ ꯂꯤꯈꯠꯆꯔꯝꯕꯗꯣ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯣꯏꯅ ꯀꯥꯡꯉꯛꯂꯦ꯫ ꯅꯣꯛꯂꯤꯕ ꯂꯤꯌꯣꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯅꯪ ꯑꯃ ꯌꯥꯝ ꯌꯦꯠꯇꯧꯔꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯩ ꯀꯥꯟꯅꯕ? ꯁꯤ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯄ꯭ꯔꯕꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯤꯌꯣ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ꯫ ꯃꯈꯥꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯁ ꯃꯊꯛꯇꯒꯤ ꯇꯥ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛꯈꯨꯝ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯀꯥꯁꯤꯡꯗꯨ ꯂꯥꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯇꯟꯖꯥꯗꯨꯗꯅꯤ ꯀꯥ ꯑꯃꯗꯒꯤ ꯕ꯭ꯂꯦꯛꯀꯤꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯣ꯫ ꯃꯤ ꯇꯤꯟꯕꯁꯤꯗ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯍꯨꯏꯗꯣ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯀꯟꯅꯃꯛꯇ ꯈꯣꯡꯕꯗꯨꯗ ꯂꯥꯏꯖꯗꯨ ꯀꯥꯗ ꯆꯪꯉꯛꯏ꯫ ꯅꯥꯀꯟꯒꯤ ꯁ꯭ꯋꯤꯠꯆꯇꯨꯗ ꯅꯝꯂꯒ ꯏꯃꯝ ꯃꯝꯂꯝꯕ ꯀꯥꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯍꯟꯈ꯭ꯔꯦ꯫ ꯕ꯭ꯂꯦꯛꯀꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖ ꯂꯦꯞꯂꯝꯕ ꯎꯕꯗ ꯄ꯭ꯔꯕꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯟ ꯆꯣꯡꯈꯠꯂꯤ ꯃꯃꯩ ꯍꯥꯏꯗꯨꯅ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯕ꯭ꯂꯦꯛꯀꯤ ꯃꯁꯥꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯆꯥꯊꯣꯏꯃ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯃꯃꯥꯁꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯗꯅ ꯏꯆꯥꯒ ꯌꯦꯡꯕ ꯁꯪꯗ꯭ꯔꯦꯗ꯫
ꯃꯣꯏꯅ ꯂꯨꯍꯣꯡꯉꯒꯅꯦ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯂꯥꯛꯅꯕꯤꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯆꯥꯛ ꯏꯟꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯄꯨꯏ ꯍꯨꯏꯗꯨꯅꯁꯨ ꯂꯥꯏꯖꯕꯨ ꯈꯛꯇꯅꯤ ꯅꯤꯡꯂꯤꯕ ꯂꯥꯏꯖꯅ ꯆꯠꯀꯦ ꯍꯣꯠꯅꯔꯛꯄꯗ ꯕꯦꯀ꯭ꯂꯤꯗꯨ ꯐꯅꯦꯛ ꯃꯆꯤꯗꯨꯗ ꯆꯤꯛꯂꯒ ꯌꯥꯜꯂꯒ ꯂꯩꯈ꯭ꯔꯦ ꯌꯥꯟꯕꯗ ꯅꯠꯇꯦ ꯃꯥꯏꯀꯩ ꯑꯃꯗ ꯆꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯆꯠꯁꯤꯍꯦ ꯀꯩꯅꯣ ꯃꯤ ꯀꯩꯅꯥ ꯂꯥꯛꯇꯣꯔꯕꯅꯤ ꯆꯦ ꯃꯅꯥꯗꯣ ꯉꯁꯤꯗꯤ ꯃꯧ ꯑꯣꯏꯗꯣꯔꯕꯅꯤ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯑꯣꯠꯇꯣꯔꯤꯕꯅꯤ ꯑꯗꯨꯅ ꯂꯝ ꯍꯦꯟꯅꯀꯣ ꯂꯥꯛꯑꯣ ꯀꯩꯅꯥ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯥꯅ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯌꯥꯗꯦ ꯂꯥꯏꯖꯒꯤ ꯐꯅꯦꯛ ꯃꯆꯤꯗ ꯆꯤꯡꯕ ꯌꯥꯕ ꯆꯤꯡꯂꯝꯂꯒ ꯃꯄꯥꯅ ꯄꯥꯛꯅ ꯆꯥꯎꯅ ꯊꯦꯠꯂꯤꯕ ꯗꯨꯔꯕꯥꯁꯥ ꯄꯦꯟꯇꯤꯡꯗꯨꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯃꯅꯝꯁꯨ ꯁꯨꯠꯅꯝꯃꯤ ꯑꯣꯟꯊꯣꯔꯛꯂꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯈꯣꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯈꯟꯅ ꯂꯥꯏꯖꯗꯣ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯍꯥꯏꯅ ꯕ꯭ꯂꯦꯛꯀꯤꯗꯣ ꯄꯦꯟꯇꯤꯡꯗ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯄ ꯍꯧꯔꯛꯂꯦ ꯑꯃꯨꯛ ꯆꯞ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯣ ꯃꯅꯝ ꯅꯝꯂꯒ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯀꯟꯕ ꯏꯅꯔꯖꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯨꯏꯒꯤ ꯁꯦꯟꯁ ꯑꯣꯐ ꯁ꯭ꯃꯦꯜ ꯍꯥꯏꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯦꯜ ꯐꯦꯛꯇꯔꯤ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯕꯗꯤ ꯃꯅꯝ ꯅꯝꯕꯒꯤ ꯁꯛꯇꯤꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯕ ꯆꯥꯡꯁꯤꯗꯒꯤ 10,000 ꯃꯊꯛꯇ ꯍꯦꯟꯅ ꯐꯥꯎꯕ ꯉꯝꯃꯤ ꯀꯤꯂꯣꯃꯤꯇꯔ 10 ꯍꯦꯟꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯄꯣꯠꯁꯛ ꯐꯥꯎꯕ ꯃꯈꯣꯏꯗ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯃꯅꯤꯜ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯅꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯨꯏꯁꯤꯅ ꯑꯁꯨꯛ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯤꯕ ꯂꯩꯔꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯀꯜꯂꯝꯕ꯭ꯔꯥ ꯀꯔꯤ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯣꯏꯕꯅꯣ ꯕ꯭ꯂꯦꯛꯀꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯤꯕ ꯁꯤꯡꯕꯒꯤꯗꯤ ꯁꯤꯡꯂꯕ ꯍꯨꯏꯅꯤ ꯑꯗꯨꯕꯨ ꯂꯣꯟ ꯐꯥꯎꯅꯗꯕ ꯖꯤꯕ ꯑꯣꯏꯕꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯗ꯭ꯔꯦ ꯄꯦꯟꯇꯤꯡꯗꯨ ꯀꯤꯗꯨꯅ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯒ ꯆꯪꯁꯤꯜꯂꯒ ꯕ꯭ꯂꯦꯛꯀꯤꯕꯨ ꯆꯤꯡꯊꯣꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯏꯁ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯁꯤꯒꯤ ꯃꯨꯅꯤ ꯆꯦꯡꯖꯪꯕꯁꯤ ꯀꯤꯔꯤꯅꯦꯕ ꯈꯣꯡꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁꯤꯒꯤꯁꯨ ꯀꯞꯇꯅꯒ ꯇꯧꯏ ꯃꯤ ꯃꯥꯅ ꯐꯅ ꯆꯤꯡꯂꯕꯁꯨ ꯍꯨꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯗꯕꯗꯨꯗ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯦ ꯐꯔꯦ ꯐꯔꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧ ꯇꯥꯔꯗꯤꯅꯦ ꯁꯤꯒꯤ ꯗꯨꯔꯕꯥꯁꯥꯁꯦ ꯍꯨꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯃꯥꯅ ꯑꯉꯥꯡ ꯀꯤꯍꯟꯕ ꯌꯥꯕ꯭ꯔꯣ ꯗꯨꯔꯕꯥꯁꯥ ꯍꯨꯟꯗꯣꯛꯂꯒꯦ ꯀꯞꯀꯅꯣ ꯍꯦꯔꯥ ꯃꯥꯅ ꯏꯆꯥ ꯀꯞꯍꯟꯕ ꯌꯥꯕ꯭ꯔꯅꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖ ꯄꯦꯟꯇꯤꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯀꯦ ꯇꯧꯏ ꯃꯇꯧꯗꯨ ꯎꯕꯗ ꯕ꯭ꯂꯦꯛꯀꯤꯗꯣ ꯃꯃꯩ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯈꯣꯡꯂꯝ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯃꯛꯇꯅꯤ ꯇꯨꯡ ꯑꯣꯜꯂꯒ ꯂꯩꯔꯤꯕ ꯂꯥꯏꯖꯅ ꯀꯥꯗꯨ ꯁꯦꯒꯥꯏꯕ ꯃꯈꯩ ꯇꯥꯛꯈꯤꯕ ꯑꯍꯣꯕ ꯈꯣꯟꯖꯦꯜꯗꯣ ꯃꯤꯍꯨꯜꯗꯨ ꯆꯦꯟꯈꯠꯈꯤꯗꯨꯅ ꯄꯦꯟꯇꯤꯡꯗ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯛꯂꯒ ꯌꯦꯡꯊꯣꯔꯛꯂꯤ ꯊꯣꯡꯖꯤꯟꯗ ꯔꯥꯏꯐꯜ ꯒꯟ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯃꯤꯠ ꯆꯥꯅꯩ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯨꯗ ꯍꯦꯛ ꯃꯤꯠꯌꯦꯡ ꯇꯥꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯊꯤꯟꯊꯗꯨꯅ ꯃꯈꯣꯡ ꯃꯅꯥꯛꯇ ꯈꯨꯜꯍꯧꯕ ꯕ꯭ꯂꯦꯛꯀꯤꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯇ ꯃꯃꯩ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯒ ꯍꯔꯥꯎꯅ ꯂꯩꯍꯧꯕ ꯕ꯭ꯂꯦꯛꯀꯤꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯁꯛꯇꯝꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯋꯥꯍꯪ ꯃꯥꯟꯕ ꯆꯩꯅꯥ ꯐꯥꯎꯅ ꯉꯛꯂꯕ ꯑꯁꯥꯎꯕꯒꯤ ꯍꯨꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ